pauda Chief Minister N Birenda fazadaba wahai amatang hairakpada cyber crime na fagatuna dandipi adubu class 11 ki examination ki question leak oibada chenaba sing fagat pangam driba karigino haina MLA Joy Kishana house ta takhatkre District Hospital Sing upgrade tauduna Medical College on Khatnava khanghalakpada Churachandpur District Hospital yaure lengak nasu center da ayaba pikre haina Chief Minister N Birena haikre Amadi Department ki official singna chapsaba report Minister da pidavana Minister na house pu lana lamjingle lana paupi riba official sing kari action lokhatkadage haina MLA Dr. Charlton Lian Amona Power Minister da hangkre Khurumzari Times of Manipur nungthilgi pau miding tabiri basing bulu chingbina taram nokchari hauzik pau sandong na pizari Chief Minister N Birenda fazadaba wahai amatang hairakpa matamdadi khudakta cyber crime police na fagatuna dandipi adumakpu koshem na loba class 11 gi hauzik chathariba examination asigi question leak oirakpa matamdadi kari maram gi damak cyber crime na fabangam dribano haina ngasi Manipur Legislative Assembly da opposition gi MLA KS Joy Kishana Education Minister da takhatkre ngasi Manipur Legislative Assembly da calling attention motion pukhaladuna MLA KS Joy Kishana council na loba chahi sigi oiba class 11 gi question leak oirakpa asi lengak na hakchina lofam thoi hauzik thodok asina maram oiraga mahairoi loop sing mama mapa oiba sing amadi CSO sing dagi tongan ba wafam kaya lakliba asi lengak asigi ikai ningai ni matau karamna question leak oiraklibano kana chenari wage kana bu phagatpa leiri wage haibadu miyam da amasung house members sing da khanganbio Haiki MLA KS Joy Kishana pukhalakhiwa calling attention motion gi paukhum piraduna Education Minister TH Radishyamna thokliba wathok asi achobu wathok amani lengak asinasu lumna lawi wathok asigi haurak famdi isha na pukchel sing mawatpa mahairoi amasung mama mapa singna mak wangna fangnabagi lamjelda thawai yausilakpadagi asung wathok asi lakpane Wathok asigi matangda council amasung lengaki maikaidagi kupna thijinbagi thabak chathari examination asi pangthoktringai mamangda school singi principal sing council amasung lengaki maikaidagi punna faminaduna kayarak hana watanaki maduda principal singna class 11 gidi makoina lawgadawa thodang sing adu mapum phana lawjage haiba wafam pukhalakpadagi school singi principal da gi khuthangda question sing adu sinakibani Class 10 amasung 12 ki oinadi center adu ki manak nakpa police station singi OC singda question sing sinai question adu exam hogadaba pung amarom watlingai matamda khutyek pinaraba matung launa ba ngaktani hauzik council amasung lenga ki maikaidagi school gi principal singna sil question pack sing pikhalaknaba khangankhre karigumba pangthok triba subject singi pikhalakpa question singi pack sing adu sil kairamba thoklabadi lokhatpam thokpa action lokhatuna matik chaba cherak pigani Private school singi principal sing chenaram bathok labadi school adugi recognition kakani aduga lenga ke school sing chenaram labadi lokhatpam thokpa thabak chapchana lokhatkani amaramda council gi maikaidagi asoiba yaubra haibadu yengshinnabasu khangankhre chenaram bapumba lemna tharoi haiki Center na paikhalakpa anoba khongthang amoina leipak asigi sotharaba district chamada leiriba district sing upgrade tauduna medical college on khatnaba khangalakpada Churachandpur District Hospital yaure lengak nasu center da ayaba pikre haina Chief Minister N Birena haikre ngasi Manipur Legislative Assembly da Sugunu Kentrogi MLA K Ranjitna pukhalakhiba calling attention motion gi paukhum piraduna house ki leader suariba Chief Minister N Birena center gi Ministry of Health and Family Welfare gi maikaidagi leipak asigi sotharaba district singda leiriba miyamda hakchel gi khudong chaba pinaba lokhalakpa khongthangi saruk amoina India gi oina district chambada leiriba district hospital sing upgrade tauduna medical college sa onthoknaba lokhalakkibani Madugi manungda state asigi oina Chandel Thobal amadi Churachandpur district pu yauhannaba lengaki maikaidagi center gi mari leinaba singda khanganki adum oinabak chana kanglon sing yengshinba matamda medical college on khatpa yariba district hospital sing adu phamung chani leiba oigadabna Churachandpur district hospital asi khak khalakpane Thobal amasung Chandel district hospital asi phamung yangkhai khak leiba district hospital sing oiri Inspirational district ama oina khalaba Chandel district ki oina di lamgi chayetna bakhara leiba loinana chana kanglon sing ngakpa ngamdribanina matam khara thinthabagi phibamda leiri adubu lengak asina district asigi su ministry da kana taknabaga loinana phamung masing hengatna basu honari
Haujiki oina Churachandpur District Hospital asi Medical College oina onkhatpada mathau tagadaba lamsingsu mapumphana leire. Medical College ama oina onkhatnaba center na kairakadaba senfam asi lupa crore chaniga yankai khaktani maram aduna lam lawsinaba hotnabada ahenba senfam changhanbasu state lengakna pamde haiki. Department के official सिंगना चपसाबर report minister दा पी दबरा minister ना house बुलाना लमजिंग ले लाना पाउपी रिवा official सिंग करी action लौखट कदगे minister बुलाना लमजिंग लिबा अमदी house दा ओई दबा वांगांग लिबा official सिंग लेम ना थाबी कनो हाइना MLA Dr. Charlton Lian अमोना ngasi Manipur Legislative Assembly दा deputy speaker अमदी मरी लेनबा minister सिंगी पुकनिंग चिंगशन क्रे Dipaimuk AC की MLA Dr. Charlton Lia Amona ngasi Manipur Legislative Assembly da wahang paukung ki matamda Dipaimuk AC की manung chaliba Bangai Range amadi Parbungi tongan ba Kun mari da hauzik paubada electric ki mai fangba ngamdana leiri Haukiba Assembly ki session da su wafam masi pukhat kre matam adu da Power Minister na kumza lisingani tara mapangi Mars faubugi manung da mai fangalagani haina House ta thazaba piki Adubo hauzik pauba fangdri ngasina amuk chaliba chahi asigi Mars faubada fangalagani haire mathang thadana kari amuk haigadauri bano chapsaba matam ama minister na pibiyo Bharat ki Prime Minister Narendra Modi na lengak hek pairakpaga numit chamani gi manungda Bharat ki khungang singda mai fangangani haina lauthokiba Prime Minister gi wafam adu thabakta onthok piyu ngamni ngamloi hekta haibiro haujikti lambi thongi phibam su loina fare atopa wafam singda thaidokpagi hainabi tokpiro mai phangtringai matamda mai fangle haina minister da aranba paudam piriba official sing cherak pibiyu House ta Minister bu lan lamjing liba asi department ki official sing nani House ki member ama oina haizariba wafam sing asi thajadragadi mafam aduda chatlaga yingminasi haiki Madugi paukumda power ki fam supuriba TS Bisorjit na Dipaimuk AC ki oina hauzik paubada census village kuntraga mapanda mapum phana mai fangan kre makata na mai fangdriba village singisu mai fanganaba thabak paikhatli Electric pole yungba amadi wire sing tingbagi thabak khumang chaukshin na paikhatli Chahi asigi April tha phawbada AC asigi mai fangdriba blessing mapum phana mai fangalagani haiki Amaromda House ta aranba pau pishiliba official singi mathakta thizinduna matik chaba action lokhatkani haiki Haukiba February 16 ki ahingda Lamphel Police Station ki manung chanba takel khongban leirak achobadagi chongtham ningol ayekpam ongbi Merina Kobi maunaha ama chingnaningai oiba mongda thori yanduna siramba thaudok adugi accused laikhidrabigi mapuroiba ayekpam chinglen sana ngasi CGM Imphal West puthokla tungda just the lakliva February 13 fauba numit mangani police custody da remand pikre Khoishaunaraba nupi mayunggi miyoi singna court ta thomjilaktuna irang hokre thaudok thokphamdagi phangba paugi matung ina accused ayekpam chinglen sana mamangi police custody da matam loiduna ngasi Lamphel police ki team na makha tana investigation taunabagi damak police custody da remand lauthanaba mahakpu cherap court ta puthokibani Numit yung apamatung chaurak na pung anirom tarakpa aduayda laikhidrabi ayekpam ongbi Merinagi laikaygi amadi mayunggi miyoy sing court complex manungda thomjilaktuna ayekpam chinglen sanada attack chathaki adumangpu police ki kangbuna mahakpu khonglei thuna mafam adudagi puduna chatki Wagi processing machine namadi machine singbu chalaibagi training program among asi saumungda leba common facility center da hodokre State asida paktaknana wa thabagi thabak paikhatlagani haina additional principal chief conservator of forest Dr. Didi Haukipna fongdokre Canon Bamboo Technology Center Assam amadi National Bamboo Mission Manipur State anina sinduna pangthokkiba haudokpagi thoromga mari leinana Dr. Didi Haukipna fongdokkibada wa asi lamdam asida maru oina khungangi lamsingi senbilon chawkhat hanbada yamna maru oiba pothok amani mahakna hai lamdam asigi lambi thong fattabana maram oiduna lamdam asigi manung hanjinba mafamna phangba wa sing puthokpa ngamdana leiri Ngasi state government na lamdam asida processing unit mari hangdokpa ngamle makhatana wagi pothok hengatnaba akhanaba mafam singda paktaknana wa sing thabagi thabak paikhatlagani
Thoram aduda Divisional Forest Officer RK Amarjit Cane and Bamboo Technology Center Assam ki Manager S Priyo Kumar su saruk yakhe. Thoram gi saruk amo ina wasing processing taubagi mawong trainee singda utke. Adu sigumba facility common facility center hai se. Si jaga sa moi na kana ma pulpa. Sigumba training moi na da su channe ka training do ba na te ga moi ni masagi bamboo bu pura moi masagi nanda na te ga compound ju ka kano homestead da bamboo singdo moi du pura adu processing ni jaga da moi ni su tu utilize ko ja ba. Kakar khamde whatever speaker slide da bona pa sing sim ya na do ako ni su facility se Manipur da jaga mari da koi district mari da establish ko Council of Teachers Association Kota gi lamjing makhada aropi lising ani tara mapan chana hanaba lengak ta takshiladuna oza singna khongjang changshinba leptre ngasi so ZDO wangoi gi office ta oza singna wakat khongjang changsin khre khongjang aduda saruk yakiba kota gi ko convener Dr. L Ritendro na khongjang aduda mari leinabo wafum kaya phongdokhe All Manipur Muslim Organization Coordinating Committee Amukokta Manipur ki Chief Minister da Hiram Tarak Humdo Yauba Memorandum ama pishinkre Memorandum aduda yauriba wafam sing lengakna thabakta athuba matam gi manungda thabakta onthok piu haina Amukok ki President MD Iboshna amadi General Secretary MD Abdul Kuyamna ngasi paumi singa unaba amada haikre Luchingba sing aduna makha taraduna lengak asina su amukokna takshiliba wafam sing asi thabakta onthorakani haibagi thajaba thamle karigumba lengakna thabakta onthorak trabadi makha taba khongjang sing changshingani haike Thangtek Global Infra Private Limited na Prithvi ki oina air condition da number 1 tariba Daikin Air Conditioning India Private Limited ka kushamna duna gari awang lekai da ngasi Daikin Solution Plaza haina mingthonba showroom ama hangdokre Daikin Air Conditioning India Private Limited ki operation Eats and Note ki Director cum Senior Vice President Kuldeepak Birmani PWD Manipur ki Chief Engineer Building and Noren Singh Company asigi Regional Director is Kunal Busu amadi atay atopa maru oiba mithunglen kayana saruk yaduna pangthokhiba hangdokpaki thorom aduda wangangladuna Thangtek Global Infra Private Limited ki Managing Director Thangjam Rakesh Singhna ngasi hangdokliba showroom asina Daikin gi oiba makhal khudingmaki AC fanganaba khaktanatana complete solution piduna lamdam asida amukta tawkhitriba mawongda after sale service na chingbasu chahi tara mangagi matungda fawba fanganba ngamlagani haike Mahakna makha taraduna lamdam asida ngasi nauna sagalakliba building sing amadi atay atopa company kiyagi makhal khudingmaki apamba AC fanganbata natana AC panbada changba khudingmak supply tawduna hena laiba mawongda AC solution fanganba ngamlagani haike Divisional Forest Officer Tengnopal Forest na sinduna ngasi Tengnopal District Headquarter da laiba Community Hall da Vandan Bikas Kendra Scheme asigi makhada District Level Advocacy cum Training Program haiba thoram ama pangthokre thoram aduda Tengnopal District asigi Deputy Commissioner M Rajkumar Deputy Conservator Forest Tengnopal Division gi Dr. Laisangthem Jeshele Tengnopal Village Chief John Thangkolian Mati amadi Maira Foods ki proprietor Hanjambam Subra Devina maru oibasing oike thoram asiga mari leinana DCM Rajkumar na fongdokladuna chingi umang sing nongmanong magi uwa sing yanthatpana ngasidi khulkhulgi ising fangnabagi awaba kaya mayoknari masida natana sabagi changsu hengalakli maram aduna u pambi ama yanthatpa taraba su madugi mahut ama oina atopa pambi ama sinduna thabagi hainabi thamse Amadi Tengnopal District asida lairiba tongan ba self-help group ni fugamangagi nupi sing asina Vendan Bikas Kendra Scheme asigi makhada umangdagi fangba haira natraga atopa pothok singi item asibu kaithelda thadoknaba phajana package tawraga branding oina puthoknaba hotnasi masida customer singna hena pamnaba yamna luna nana package tawba tangai fade masida district asida lairiba self-help group singna hariba chanaba package item sing mai pakna puthokpa ngamlagadi district asigi mai pakpa ma oigani haike Tungda thoram asiga mari leinana district asigi self-help group nifu mangada bank check sing amadi darkar oiba tongan ba polam sing enthoke upambi tumaga sawan naraga
लेमिनरी बमागी इकोसिस्टम पुनः हिमिनरी बफोटो अकोई हे काउथोएबो अईगी उमंग मनुंगसी लेमिबा ऑर्गेनाइजेशन सिंग एसोसिएशन सिंग मिंथों सिंगी ग्रुप नसो अकोई की लन्नी है बसे खाले आरगा उमंग सिंगो अकोईना हांगे योग पुई मथोसे याम ताई अरुणाचल प्रदेशना इंडिया तिंदुना मपुम फाबा स्टेट अमा ओइरखिबा नुमित पु निंगसिंगदुना स्टेट असिना कुंथ्रागा मरिरक सुबा स्टेट हुड डे थोरम ngasi ईटानगर की आईजी पार्क दा पांगथोखरे ngasi की थोरम असिदा यूनियन होम मिनिस्टर अमित शाह डोनर की यूनियन मिनिस्टर ऑफ स्टेट डॉक्टर जितेंद्र अरुणाचल प्रदेश की गवर्नर ब्रिगेडियर रिटायर्ड डॉक्टर बीडी मिश्रा लोइनना चीफ मिनिस्टर पेमा खंडुना सरुक याखी ngasi की थोरम अदुदा यूनियन होम मिनिस्टर अमित शाह ना हाइखिबदा अवांग नोंगपोक याउदना इंडिया सेंबा याबा नते लिसिंग अनि तरा मरी की ममांगदा अवांग नोंगपोक लमदम सिंग असि इंडिया की मनुंग चंजरबसु निंगथीना सेंगत सागत पिरमदबा अदु नरेंद्र मोदीना लेपाक असि की प्राइम मिनिस्टर ओइरकलबा तुंगदगिदी ngasi इंडिया दा लरिबा स्टेट अतै सिंगा येंगनबदा यामना खुमांग चौखटपा लमदम अमा ओइबा ngamle हाइखि 2014 के पहले नॉर्थ ईस्ट भारत के साथ भौगोलिक रूप से जुड़ा हुआ था, शासकीय रूप से जुड़ा हुआ था। नरेंद्र मोदी जी के प्रधानमंत्री बनने के बाद नॉर्थ ईस्ट हृदय से जुड़ा हुआ है, मन से जुड़ा हुआ है और आज नॉर्थ ईस्ट और भारत के बीच में कोई अंतर नहीं रहा। संपूर्ण भारतवासी मानते हैं कि नॉर्थ ईस्ट का विकास, नॉर्थ ईस्ट का आगे बढ़ना, नॉर्थ ईस्ट के नागरिकों का कल्याण, ये न केवल नॉर्थ ईस्ट समग्र देश की जिम्मेदारी है और आज पूरा देश नॉर्थ ईस्ट मानता है कि पूरे देश के बड़े सीमा क्षेत्र का सुरक्षा और यहाँ पर भारतीयता की पहचान ये नॉर्थ ईस्ट के हर नागरिक की जिम्मेदारी है। आसाम की मिसिंग फुर की येनिंग था मतमदा मरु मरांग हुनबगी थोरम अली अये लिगांग कुमई ngaraंगदगी हौना पांगथोकपा हौख्रे कुमई असी आसामिस लोलदा फगुन हाइबदी फेब्रुवारी थागी अहानबा युमसकैशन नुमिता पांगथोकनै अदुमकपु कुंगी मतुंग इना होंदोक होंजिनसु तौनबा मरमना ngarang युमसकैशन नुमितकी कुमई असी हौखिबनी हाइरिबा महै मरोंग हुनबगी कुमई असी गुवाहाटी दसु ऑल गुवाहाटी मिसिंग केवांगना सिंदुना जापोरी गोकी मफमदसु मुरोंग उकुम हाइना पांगथोकली Urangam rapoto mengkumal bubala yang belakang China da hौजिक थोकलिबा कोरोना वायरस लाइचत असिगी मतंगदा लेपाक असिना लौखटपम थोकपा थबकसिंग लौखट्रे हाइना रिपोर्ट तौरुबगी तमक वॉल स्ट्रीट जर्नल की पाउमी अहुम चाइना दा चंगलकपदा अथिंग थमख्रे पनमयाई मदुदी हौजिक फावबदा लाइचत असिना सियनखिबा मी मसिंग लिसिंग अनि हेलन खिबता नतना मियोय लिसिंग हुमुद्रा मंगारोम लैना असिना सोखनख्रे चाइना की मिनिस्ट्री ऑफ फॉरेन अफेयर्स ना तोंगान तोंगानबा मपालम की पाउचे सिंगदा मपान की पाउमी सिंगना चाइना बु लाना उहननबा होटनबगा लोइनना चाइना इज द रियल सिक मैन ऑफ एशिया हाइबा हेडलाइंस की मखादा पाउ फोंगलखिबबु नुंगाइतबा फोंदोखे ngasi ayuk phongkhiba manipur gi pauche singda kari kari maroiba pau yaukhiba gi haibadu mayam puna mutang khangminase LUCHINGBI टाइम्स इंडिया म्यांमार बॉर्डर के किलोमीटर 1790 परिंग बॉर्डर हट मापन सानबा अयाब लेरे चीफ मिनिस्टर मणिपुर के सिंह दुबई दा थारगनी सीएम कुमार क्लास 11 एग्जाम की पांगथोक्ट्रिबा सब्जेक्ट की क्वेश्चन लीक ओइख्रे नौना क्वेश्चन सेमलगा अमुक हन लेप्तुना एग्जाम पांगथोक्लगनी महेंद्र इंक्वायरी कमिटी सेमदना थिगतहनगदबनी देसाम आरोपी लिसिंग अनि तरा चना हंड्रबदी सुइसाइड की खोंजंग संगसिलगनी आशिबा हकचांग लौखिरोय सना पोकनफम म्यांमार ललोन इटिक हेन तौबा यानबा सेंटर दा तगननी फाइनेंशियल ट्रांजैक्शन तौबा यानबा सु तगनगनी सीएम बिल सिंह पास तौबदा ऑपोजिशन मेंबर सिंह याउखिद्रे हुरानबा मीना हुरानदे हाइबदा सीएम ना यानिंगलिब्रा गोविंदास माहिरोय सिंह मणिपुर प्राइवेट स्कूल एक्ट चनहलु हाइदुना खोंजंग चंगसिनख्रे क्वेश्चन लीक ओइरकपदगी क्लास 11 परीक्षा लेबख्रे तांग कुनमरी फावबदा क्वेश्चन थिनगलक्तबा स्कूल सिंह एक्शन लौगनी चेयरमैन संगा एक्सप्रेस डिमांड तरुकी लुपा करोड़ लिसिंग अमगा सामरी हुमद्रा तरे दशमिक कुमाथोई पास तौख्रे पास तौबदा ऑपोजिशन याउखिद्रे क्वेश्चन लीक ओइरकपदगी 11 एग्जाम याइथोख्रे
AP Pande Lauthoknaba Centerna President ta haijakre. Adat Ozasing akan bakhongjang sangsin gadauri. Ichel Express Tongan ba department singi demand taruk opposition yaudana pass tawkre. Anganwadi center sing da pigadaba seng yan thokki. Haiba wahau da opposition gi MLA sing thokre. Question lik oibadagi Kosem na class 11 gi lemhoriba subject sing cancel tawkre. Class 11 gi exam da subject khuding maki question lik oire cheneba sing akan ba dandi piu look. Manipur Private School Registration and Regulation Act satna handabagi mayokta amsuna protest tawkre. Sinmi sing senpham thadok pidre haina governor da wakat kre. Huyen Lan Pau social welfare gi demand khanarakpada awaya khum tawnaduna opposition walkout tawkre. Question lik oirakpadagi class 11 gi exam makhatana pangthokpa thingkre. Civil Secretariat saba chahi sigi December fawbada loisinaba pandam thamli Biswajit. Ikangna law uba yadaba lawpham hector lising marfudara mapan ga chama yankai humdoini. Interministerial team laktuna yang sunkre hangkhalian. Naharol gi thaudang Akis policy mapung phana chana hananaba center amasung state anina development activity amasung project kaya angamba thakta paikhatli CM. Imphal Dimapur Jiribam lambi for land semlagani Barak amasung makrugi thong December de sabaloi silagani Minister Biswajit. Manipur Private School Registration and Regulation Act 2017 chana handrabadi khongjang sangsilagani amsu. Anganwadi gi pigadaba cheng hawai mangkhibagi case CBI da sino yade haiduna opposition gi members sing house to walkout tawkre. Sana laibak MU gi BC Pande lokthoknaba HRD Ministry President chei ikre wathok kaya da January ba AP Pande gi pham thadokpagi cherol pisin kre. Question lik oibadagi 11 class ki examination yaithokre kosem sil kaidana lemhoba subject punam ki question paper sing February kunmari pikadabani. Council ki question paper lik ohelakpada chenaba sing serak pikadabani settle oina. Opposition members sing walkout tawkre. Iraibak question lik oirakpadagi class 11 ki parikya council na cancel tawkre. Anganwadi center sing chengi wathok CBI da thigatnaba opposition na taksin kre. Opposition members sing yaudana demand taruk house na pass tawkre. Ikang thokpadagi Manipur gi phokthok chada yankai hanthaki. Aroibada maroiba pau amukana fangbigani. Chief Minister N. Birenda fazadaba wahai amatang hairakpada cyber crime na fagatuna dandipi adubu class 11 ki examination ki question leak oibada chenaba sing fagat pangam jiba karigino haina MLA Joy Kishana house ta takhatkre. District Hospital sing upgrade tauduna Medical College on khatnaba khangalakpada Churachandpur District Hospital yaure lengak nasu center da ayaba pikre haina Chief Minister N. Birenda haikre. Amadi department ki official singna chap sabar report minister da pi dabana minister na house pu lana lamjingle lana paupi riba official sing kari action lokhat kadage haina MLA Dr. Charlton Lian Amona Power Minister da hangkre. Hauzik phawbagi oina di Times of Manipur nungthulgi pau matang asida loishinjare mereng tabiri basingbu amukana khurumjare.